Malem gi mapham kayada ngasi World Hepatitis Day thouram pangthokhpagum Community Network Empowerment kon sinduna Hepatitis Let's Break It Down haiba timda World Hepatitis Day thouram pangthokhre Hepatitis laina asi naina de haiba khudakta khangdokpa yanaba machine mathang chahida miyamda sizinaba phangalagani haina kon gi President S Iranandana Fungdorokli RIMS ki Department of Psychiatry ga khusamduna Department asigi D Kamal Holda pangthokhiba thouramduda RIMS ki Model Treatment Center ki Medical Officer Dr. Vijay Lakshmi Department of Psychiatry ki Professor Dr. R.K. Lenin Department of Psychiatry ki ISOD Dr. S. Kozendramade Department of Clinical Psychology ki thouram ki President member singoina saruyake thouramdu ko mari lenana S Iranandana makhatana hai hepatitis hariba laina Malem the second khudingi mioibagi punsi lauri asigumba laina asi matam chana yengthoktuna layeng horobadi phabasungamli loinana laina asi nganna yengthoktuna nai nade khangdoktuna naramdaba thoklabadi naraktanaba vaccine kapthokpasu yari hairaduna laina asi ki test toba matamda atenba matamda result phangba ngamlabadi laina asi lei leiti haibagi test tobagi chang hengalakani hepatitis lei leiti khangdonaba test asi khudakta chatuna khudakta result phangnaba machine olakpa si sizinaba phangalagani hairaduna aikoi khudingmak hepatitis tagi ngathokna leinaba hona si haiki Sigi laisat asina sohla payaba migi masinja suki yamna leibadagi akoina so koi site gi so angamba level la national viral hepatitis control program la akoina so request tongudagi sinam tawgasina maramam oira kanda koi state gi oina gi model treatment center se ani le tawgudabu mamangda ina panjabudu maina hairiba patient gi lot se yambadagi aduga maruina akoigi PCR machine leiba platform singse sample amuktada 64 thangat payaba aduga machine asawunga ko dagi sample nainaba plus patient lot yambasna marum oraga masagi therapy results thengdabagi maram sima oi aduma maram asina oiraga akoina so machine apikpa sample machine yamdaba thuna loisanba yagadaba aduga machine se khanjara kanda akoina so request tawjaru dagi hojiki trune machine ase akoida kana khajin khajin